ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯟꯖꯤꯠ ꯁꯔꯃꯅ ꯈꯣꯔꯝꯖꯔꯤ ꯌꯨꯇ꯭ꯌꯨꯕ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯩꯒꯤꯁꯨ ꯌꯧꯔꯛꯂꯦ ꯃꯗꯨꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯋꯥꯔꯗ ꯑꯣꯏꯅ ꯄꯤꯕ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯍꯥꯏꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯉꯁꯥꯏ ꯀꯣꯔꯤꯌꯔꯅ ꯂꯥꯛꯇꯨꯅ ꯄꯤꯕꯤꯔꯝꯃꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯦꯗꯜ ꯑꯁꯤꯕꯨ ꯐꯪꯕ ꯉꯝꯖꯕꯅꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯩꯅ ꯃꯁꯤꯒꯤ ꯔꯤꯋꯥꯔꯗ ꯑꯁꯤ ꯐꯪꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯉꯁꯥꯏ ꯄꯤꯔꯝꯕꯗꯨꯗꯒꯤ ꯑꯩꯅ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯗꯣꯛꯆꯗ꯭ꯔꯤ ꯃꯌꯥꯝꯗ ꯀꯩ ꯌꯥꯎꯕꯅꯣ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯎꯍꯟꯖꯒꯦ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯕꯣꯛꯁ ꯑꯁꯤ ꯎꯍꯟꯖꯔꯒꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒ ꯃꯅꯨꯡꯗ ꯁ꯭ꯄꯣꯟ ꯑꯃꯁꯨ ꯊꯥꯔꯤ ꯆꯦꯁꯤ ꯌꯥꯝ ꯊꯥ ꯂꯥꯎꯏ ꯆꯦꯁꯤ ꯌꯥꯝ ꯐꯩ ꯃꯣꯏꯅ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤ ꯗꯨ ꯌꯨ ꯔꯤꯃꯦꯝꯕꯔ ꯌꯣꯔ ꯐꯥꯔꯁ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯗꯅ ꯍꯪꯉꯤꯀꯣ ꯁꯤꯗꯤ ꯀꯅꯥꯅ ꯅꯤꯡꯁꯤꯡꯉꯨꯔꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯨꯗꯤ ꯃꯁꯛ ꯈꯪꯉꯔꯣꯏ ꯁꯤꯗꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯅ ꯌꯣꯔ 100 ꯑꯅ ꯄꯤꯔꯦꯀꯣ ꯍꯥꯏꯕꯗꯤ ꯆꯥꯝꯃ ꯁꯨꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯁꯤꯁꯨ ꯑꯩꯅ ꯈꯪꯉꯔꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯅ ꯌꯣꯔ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ 1000 ꯁꯨꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯁꯤꯗꯤ ꯅꯤꯡꯁꯤꯡꯉꯔꯣꯏꯗ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯏꯔꯦ ꯑꯗꯨꯒ ꯃꯈꯥꯁꯤꯗꯅ ꯌꯨꯇ꯭ꯌꯨꯕꯀꯤ CEO ꯁꯨꯖꯦꯟꯅ ꯁꯥꯏꯟ ꯇꯧꯔꯒ ꯊꯥꯔꯛꯏꯀꯣ ꯆꯦꯁꯤ ꯁꯤꯃ ꯊꯝꯈ꯭ꯔꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯖꯔꯦ ꯌꯨꯇ꯭ꯌꯨꯕ ꯀ꯭ꯔꯤꯌꯦꯇꯔ ꯈꯨꯗꯤꯡꯃꯛꯅ ꯑꯍꯥꯟꯕꯒꯤ ꯑꯁꯥ ꯇꯧꯖꯔꯤꯕ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯍꯥꯏꯕꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦꯀꯣ ꯔꯤꯀꯣꯒꯅꯥꯏꯖ ꯌꯣꯔ ꯇꯤꯝ ꯃꯁꯤꯅꯤ ꯆꯦ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯣꯟ ꯌꯣꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯥꯏꯜꯁꯇꯣꯟ ꯍꯧꯖꯤꯛ ꯃꯁꯤ ꯑꯩ ꯄꯨꯊꯣꯛꯆꯔꯒ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ ꯑꯁꯤꯅꯤ ꯄ꯭ꯔꯖꯦꯟꯇꯦꯠ ꯇꯨ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯐꯣꯔ ꯄꯥꯁꯤꯡ 1 lakh ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯍꯥꯏꯅ ꯊꯥꯔꯒ ꯂꯩꯔꯦꯀꯣ ꯃꯁꯤ ꯀꯔꯤꯅ ꯁꯥꯔꯤꯖꯥꯠꯅꯣ ꯃꯁꯤ ꯈꯪꯗ꯭ꯔꯦꯅꯤ ꯊꯦꯠꯂꯒ ꯊꯝꯅꯅꯕ ꯃꯐꯝꯁꯨ ꯌꯥꯎꯔꯦ ꯐꯛꯂꯥꯡꯗꯒꯨꯝꯕ ꯌꯣꯠꯄꯤ ꯊꯥꯔꯒ ꯊꯦꯠꯂꯒ ꯊꯝꯅꯅꯕ ꯃꯐꯝꯅꯦ ꯑꯗꯒꯤ ꯊꯥꯕꯁꯤꯅ ꯏꯟꯆꯤ ꯑꯃꯒꯤ ꯇꯪꯈꯥꯏ ꯑꯗꯨꯃꯥꯏꯅ ꯊꯥꯏ ꯑꯗꯨꯒ ꯁꯤꯅꯤ ꯌꯥꯝꯅ ꯐꯖꯩ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯤꯡꯁꯦꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯥꯟꯅꯔꯤꯕꯁꯤ ꯃꯁꯤꯒꯤ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯔꯤꯋꯥꯔꯗ ꯑꯁꯤ ꯐꯪꯕꯁꯤꯅꯤ ꯃꯌꯥꯝꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯥꯟꯅꯔꯤꯕꯁꯤ ꯑꯩꯒꯤꯗꯤ ꯑꯩꯅ ꯃꯪꯂꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯆꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯣꯏꯍꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯍꯟꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯑꯩꯅ ꯒꯤꯞ ꯑꯋꯦ ꯑꯃꯁꯨ ꯄꯥꯡꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯌꯨꯇ꯭ꯌꯨꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ ꯑꯃꯅꯤ ꯉꯁꯤ ꯁꯤꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯏꯕ ꯔꯤꯋꯥꯔꯗꯁꯤ ꯐꯪꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯥꯝꯅ ꯉꯝꯍꯟꯕꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯟꯖꯤꯠ ꯁꯔꯃꯅ ꯑꯃꯨꯛ ꯍꯟꯅ ꯈꯣꯔꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯐꯪꯕ ꯉꯝꯖꯕꯁꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯐꯪꯖꯕꯅꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯑꯩꯅ ꯃꯁꯤ ꯐꯪꯕ ꯉꯝꯖꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯦꯛ ꯍꯥꯏꯕꯤꯔꯛꯄ ꯋꯥꯐꯝ ꯈꯔꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯝꯒꯦ ꯃꯌꯥꯝꯅ ꯏꯕꯤꯔꯛꯏꯕ ꯀꯃꯦꯟꯗꯨ ꯑꯩꯅ ꯍꯜꯂꯛꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯝꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯞ ꯏꯔꯒ ꯑꯗꯣꯝꯗ ꯑꯩꯁꯤ ꯋꯥꯈꯜꯁꯤ ꯄꯨꯔꯥ ꯂꯨꯞꯄꯒ ꯂꯩꯈꯤꯕ ꯑꯗꯨꯅ ꯀꯃꯦꯟ ꯍꯟꯕꯒꯤ ꯃꯇꯝꯗꯨ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯀꯃꯦꯟꯁꯤꯡ ꯍꯟꯕ ꯅꯪꯖꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯇꯦꯟꯃꯟꯈ꯭ꯔꯦ ꯍꯥꯟꯅ ꯁꯥꯡꯉꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯆꯩꯕꯤꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯈꯪꯗ꯭ꯔꯤꯉꯩꯗ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯅꯤꯡ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯁꯤ ꯁꯝꯖꯤꯟꯖꯔꯒ ꯃꯤꯅꯤꯠ 30ꯗꯒꯤ 90 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯟꯖꯕꯅꯤ ꯃꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯅꯤꯠ 15ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯃꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯅꯤꯠ 30 90 ꯁꯨꯃꯥꯏꯅ ꯁꯥꯡꯍꯟꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯇꯦꯟꯃꯜꯂꯦ ꯍꯥꯟꯅ ꯁꯥꯡꯉꯝꯕꯗꯨ ꯑꯗꯨꯃꯥꯏꯅ ꯁꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯝꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯕꯁꯤꯡꯁꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯗꯕꯗꯒꯤ ꯍꯥꯏꯕꯤꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯍꯧꯔꯣ ꯑꯩꯅ ꯁꯦꯡꯗꯣꯛꯆꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯡꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ
फिल्म प्रोडक्शन कंपनी की माइकईदगी अखोइद स्ट्राइक सोइदना लाक्पा याय हाइबा वाफम सि लैबदगी अखोइना समजिनजबनी हाइबा वाफम सि मयामदा थमजरगा ngasiगी अनबॉक्सिंग तौबगी वीडियो सि matang sida loisinjarage sanjay sarmana mayambu amuka hanna khoramjari।